CD video 거기 TVS 엔톡 레스 에디션도 아이기도 아도 좀 ꯌꯥꯝꯗ 거기 그나 tꯧꯒꯦꯅ 마일리지 ꯇꯦꯁ ꯑꯃꯗꯪ ꯇꯧꯊꯣꯛꯀꯦꯅ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗꯨꯅ ꯍꯥꯏꯋꯦꯒꯤꯅꯤꯀꯣ ꯍꯟꯗꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤꯇꯤ ꯃꯅꯨꯡ ꯑꯦꯔꯤꯌꯥ ꯈꯔ ꯑꯗꯨꯝ ꯀꯚꯔ ꯇꯧꯔꯒ ꯑꯗꯨꯝ ꯃꯅꯨꯡꯗ ꯊꯧꯕꯒꯤ ꯃꯥꯏꯂꯦꯖꯁꯦ ꯀꯌꯥꯝ ꯇꯧꯒꯦꯅ ꯌꯦꯡꯒꯦ ꯇꯧꯅꯤ ꯑꯗ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯩꯁꯦ ꯌꯨꯝꯗꯩ ꯊꯣꯛꯂꯛꯑꯦ ꯁꯤ ꯎꯔꯤꯁꯦ ꯑꯩꯈꯣꯏ ꯀꯥꯏꯔꯪꯒꯤ PUCꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯀꯥꯏꯔꯪꯒꯤ ꯊꯧꯗꯣꯔꯛꯑꯦ ꯑꯗꯨꯒ ꯑꯩꯁꯦ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯄꯝꯗ ꯆꯠꯂꯒ ꯄꯝꯗ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯇꯦꯡ ꯐꯨꯜ ꯇꯧꯁꯜꯂꯦꯗꯅ ꯑꯗꯨꯒ ꯊꯧꯗꯣꯏꯅꯦꯕ ꯑꯗꯣ ꯊꯧ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯇꯦꯡꯗꯨꯗ ꯑꯃꯨꯛ ꯄꯝꯗ ꯑꯃꯨꯛ ꯇꯦꯡ ꯐꯨꯜ ꯇꯧꯔꯒ ꯀꯌꯥꯝ ꯊꯧꯈ꯭ꯔꯦ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔꯅ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯎꯠꯆꯔꯛꯑꯒꯦꯀꯣ ꯑꯩ ꯊꯧꯗꯦ ꯄꯝ ꯇꯥꯅ ꯄꯝꯗꯒꯤ ꯇꯧꯔꯒ ꯌꯦꯡꯉꯁꯤ ꯄꯝ ꯌꯧꯁꯜꯂꯛꯀꯗꯣꯔꯦ ꯌꯧꯁꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ ꯀꯩꯀꯩꯗꯣ ꯂꯣꯏ ꯑꯩ ꯍꯥꯞꯄꯛꯑꯒꯦꯀꯣ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯂꯩꯕꯅꯤꯅ ꯊꯧꯔꯤꯁꯦ ꯑꯌꯥꯝꯕ ꯒꯥꯔꯤꯗꯤ ꯈꯔꯗꯤ ꯀꯣꯝꯃꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯣꯝꯃꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯂꯣꯛꯗꯥꯎꯟ ꯂꯩꯕꯁꯤꯒ ꯌꯥꯝꯅ ꯀꯣꯝꯃꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯝ ꯒꯥꯔꯤꯗꯤ ꯑꯗꯨꯝ ꯆꯠꯅꯩ ꯑꯩ ꯍꯧꯖꯤꯛ ꯄꯝ ꯌꯧꯁꯜꯂꯛꯑꯦꯀꯣ ꯈꯥꯉꯕꯝꯒꯤ ꯗ ꯂꯩꯕ ꯄꯝꯗꯣ ꯑꯗꯩꯗꯒꯤ ꯊꯥꯎꯁꯦ ꯑꯩ ꯐꯨꯜ ꯀꯥꯞꯁꯜꯂꯅꯤ ꯀꯥꯞꯁꯜꯂꯒ ꯑꯩ ꯊꯧꯖꯤꯜꯂꯦ ꯍꯧꯖꯤꯛ ꯁꯤ ꯂꯩꯔꯦꯀꯣ ꯑꯩ ꯀꯤꯂꯣꯃꯤꯇꯔꯗꯣ 4919 ꯁꯤꯗ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯁꯤꯀꯣ 오케이. 응. 갈거야? 맞다. 짭짤한 빠토 그래. 빠토보다 지게 amount of piano. 68. क्या हुआ दिनो? 70. 68.85 चा. ओके साजे. ओके 70 हाइदुने. इले तो. अइजी किलोमीटर 4919 दगी होय स्टार्ट तौबा होरेगो अइ सिदगी मी एमा पिकअप चलुगिनी चलगा अमुक एयरपोर्ट लोम दा हाइदा दोइने. अदो येंमिनसे होरेन अइ हलागा सिगी पम्सिदा मुक चंगागा अइ थाव हाप्तोइनेबको अइदा कयाम चनगे हबदो ngasai kyam thawrga kyam chनगे हबदो दुगी येंगदोइने दुगा माइलेज अदुम फटोगा अदुम तारने अदो येंमिनासे दे जिक थावबा हौरे ओइगे ब्रदर सिंगे मांगा से
ꯆꯠꯀꯗꯕ ꯃꯐꯝꯗ ꯍꯟꯒꯗꯧꯕ ꯑꯗꯨꯒꯤ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎ ꯑꯩꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯂꯥꯛꯄꯅꯦ ꯂꯨꯋꯥꯡꯊꯦꯝꯕꯝꯗꯒꯤꯅꯤ ꯍꯥꯏꯗꯤ ꯂꯨꯋꯥꯡꯊꯦꯝꯕꯝ ꯍꯧꯀꯥꯕꯤꯗ ꯍꯥꯏꯖꯤꯜꯂꯛꯑꯦ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯝ ꯊꯧꯖꯤꯜꯂꯛꯑꯦ ꯌꯨꯝꯗ ꯊꯧꯖꯤꯜꯂꯁꯤ ꯑꯗꯨꯒ ꯃꯥꯒ ꯑꯃꯨꯛ ꯆꯠꯀꯗꯣꯏꯅꯦ ꯑꯗ ꯃꯤ ꯑꯅꯤ ꯇꯣꯡꯉꯒꯗꯤ ꯃꯥꯒꯤ ꯃꯥꯏꯂꯦꯖꯁꯦ ꯈꯤꯇꯪꯗꯤ ꯀꯤꯂꯣꯃꯤꯇꯔ 2-3ꯒꯤ ꯆꯥꯡꯗꯗꯤ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯒꯗ꯭ꯔꯥ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯣꯔꯦꯟ ꯍꯧꯖꯤꯛ ꯔꯦꯗꯤ ꯇꯧꯕ ꯍꯧꯔꯦ ꯊꯧꯅꯅꯕꯒꯤ ꯌꯦꯡꯉꯁꯤ ꯊꯧꯕ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯦ ꯍꯣꯔꯦꯟ ꯃꯣꯏ ꯑꯗꯒꯤ ꯒꯥꯔꯤꯁꯦ ꯂꯥꯛꯑꯝꯗꯣꯏꯁꯦ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯂꯥꯛꯑ ꯉꯥꯏꯗꯣꯏꯅꯣ 11:00 ꯑꯗꯩꯗ ꯑꯗꯣ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯕꯒꯤꯔꯕ ꯃꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯣ ꯑꯣ ꯑꯗ ꯑꯗꯨꯝ ꯑꯣ ꯗ꯭ꯌꯨꯇꯤꯅꯤꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯉꯥꯛꯐꯝ ꯑꯦꯔꯤꯌꯥ ꯌꯧꯁꯜꯂꯛꯑꯦ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛ ꯈꯣꯡꯅꯥꯡꯗꯤ ꯂꯩꯇ꯭ꯔꯦ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛ ꯀ꯭ꯔꯣꯁ ꯇꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯂꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯊꯧꯔꯤꯁꯦ Kaisampad Junction ꯌꯥꯝ ꯆꯤꯜꯂꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯝ ꯊꯧꯕꯗ ꯒꯥꯔꯤꯁꯦ ꯂꯣꯛꯗꯥꯎꯟꯁꯨ ꯍꯥꯡꯉꯦ ꯂꯝꯕꯤꯁꯨ ꯄꯥꯛꯊꯣꯛꯑꯦ ꯃꯥꯅꯦ ꯒꯥꯔꯤ ꯊꯩꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯔꯥ ꯑꯋꯥꯕ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩ ꯊꯧꯖꯤꯜꯂꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯃꯐꯝꯗ ꯌꯧꯔꯦ ꯏꯌꯥꯝꯕꯒ ꯏꯕꯥꯅꯤ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯗꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯣꯃꯦꯟ ꯑꯃꯅꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯁꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯡ ꯂꯩꯀꯥꯏ ꯈꯣꯡꯅꯥꯡꯃꯟꯕꯤꯒꯤ ꯑꯩꯈꯣꯏ ꯀ꯭ꯔꯣꯁꯤꯡꯗꯣ ꯑꯗꯨ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯥꯗꯒꯤ ꯐꯥꯎꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯅꯥꯒꯥꯃꯄꯥꯜ ꯇꯥꯔꯒ ꯅꯥꯒꯥꯃꯄꯥꯜꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯊꯪꯒꯥꯜ ꯕꯖꯥꯔ ꯃꯅꯨꯡꯗ ꯐꯥꯎꯗꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯊꯪꯒꯥꯜ ꯕꯖꯥꯔ ꯃꯅꯨꯡ ꯐꯥꯎꯁꯤꯜꯂꯛꯄꯅꯤ ꯑꯩ ꯗꯨꯀꯥꯟꯁꯦ ꯂꯣꯏꯅ ꯑꯌꯥꯝꯕ ꯂꯣꯟꯅꯔꯦ ꯍꯥꯡꯉꯤꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯣꯁꯔꯤ ꯑꯥꯏꯇꯦꯝꯒꯨꯝꯕ ꯈꯔ ꯍꯥꯡꯉꯤ ꯐꯥꯔꯃꯥꯁꯤ ꯍꯥꯡꯉꯤ ꯀꯣ ꯑꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯄꯥ ꯌꯧꯁꯜꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯨ ꯎꯔꯤꯁꯤꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯄꯥ ꯌꯧꯁꯜꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯥꯎ ꯄꯝ ꯃꯌꯥ ꯌꯧꯁꯜꯂꯛꯀꯗꯕ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 1 ꯐꯥꯗ꯭ꯔꯦ ꯍꯧꯖꯤꯛ
ꯌꯧꯁꯜꯂꯛꯑꯦ ꯈꯥꯡꯉꯕꯣꯛꯀꯤ ꯄꯝꯗꯨꯗ ꯑꯩ ꯊꯧꯖꯜꯂꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯑꯩ ꯃꯊꯪ ꯆꯠꯂꯒꯦ ꯑꯩꯒꯤ ꯀꯤꯂꯣꯃꯤꯇꯔꯁꯨ ꯑꯩ ꯊꯧꯔꯝꯗꯥꯏꯗ ꯎꯠꯈꯤꯕ ꯀꯤꯂꯣꯃꯤꯇꯔꯗꯨꯅꯦ ꯑꯗꯒꯤ ꯀꯩꯅꯣꯗꯨꯅꯦ ꯆꯠꯂꯛꯑꯒꯦ ꯁꯤ 4951 ꯀꯤꯂꯣꯃꯤꯇꯔꯁꯦ ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯀꯤꯂꯣꯃꯤꯇꯔꯁꯦ ꯂꯩꯔꯦꯀꯣ 4951 ꯑꯩ ꯄꯝꯃꯤꯅꯦ ꯈꯥꯝꯃꯤꯗ ꯑꯗꯨꯒ ꯍꯣꯔꯦꯟ ꯊꯥꯎꯗꯣ ꯀꯌꯥ ꯍꯥꯞꯄꯤ ꯍꯥꯏꯕ ꯂꯩꯕ ꯆꯠꯂꯒꯦꯀꯣ ꯑꯩꯁꯦ ꯐꯨꯜ ꯇꯧꯗꯣꯏꯅꯤꯀꯣ ꯀꯌꯥꯒꯤ ꯍꯥꯞꯀꯦ ꯌꯦꯡꯒꯦ ꯑꯩꯁꯦ ꯐꯨꯜ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯑꯍꯣꯡꯒ 50 ꯌꯥꯏ ꯌꯥꯔꯦ sida ꯂꯩꯔꯦꯀꯣ ꯊꯥꯎꯁꯦ 50 ꯄꯣꯏꯟꯠ sida ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯐꯥꯏꯅꯦꯜ ꯀꯩꯅꯣ ꯀꯤꯂꯣꯃꯤꯇꯔꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯀꯤꯂꯣꯃꯤꯇꯔꯗꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯔꯛꯑꯒꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯈꯣꯠꯂꯒ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯤꯚꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯤꯂꯣꯃꯤꯇꯔ ꯆꯠꯈꯤꯕꯗ ꯂꯩꯕꯗꯨꯒ ꯍꯜꯂꯛꯄꯗ ꯂꯩꯕꯗꯨꯒ ꯑꯅꯤꯗꯨ ꯗꯤꯐ꯭ꯔꯦꯟꯁꯇꯨ ꯌꯦꯡꯉ ꯃꯇꯨꯡꯗ ꯀꯤꯂꯣꯃꯤꯇꯔꯁꯤ 32 ꯃꯨꯛꯁꯦ ꯐꯪꯉꯦ ꯑꯗꯣ ꯃꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒ ꯈꯪꯉꯝꯃꯅꯤ ꯑꯩ ꯆꯠꯂꯝꯗꯥꯏꯗꯁꯨ ꯊꯥꯎ ꯐꯨꯜ ꯍꯥꯜꯂꯦ ꯀꯤꯂꯣꯃꯤꯇꯔ ꯁꯣ ꯇꯧꯖꯔꯦ ꯆꯠꯂꯝꯗꯥꯏꯗ 4919 ꯀꯤꯂꯣꯃꯤꯇꯔꯅꯦ ꯂꯩꯕꯗꯣ ꯑꯗꯒꯤ ꯍꯜꯂꯛꯑꯀꯥꯟꯗ ꯂꯩꯕ ꯀꯤꯂꯣꯃꯤꯇꯔꯁꯤꯅ 4951ꯅꯤ ꯑꯗꯨꯗꯩꯗꯤ ꯊꯥꯎ ꯐꯨꯜ ꯍꯥꯞꯆꯟꯕꯅꯤ ꯀꯌꯥꯒꯤ ꯍꯥꯞꯀꯦ ꯍꯥꯏꯔꯀꯥꯟꯗ 50 rupees ꯄꯣꯏꯟꯠ ꯁꯝ ꯈꯤꯇꯪ ꯈꯛꯇꯅꯤ ꯑꯗꯣ ꯑꯦꯄ꯭ꯔꯣꯛꯁ ꯍꯥꯞ ꯂꯤꯇꯔ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯍꯥꯞ ꯂꯤꯇꯔꯁꯤꯅ ꯊꯧꯔꯤꯁꯤ 32 ꯀꯤꯂꯣꯃꯤꯇꯔ ꯑꯣꯏꯇꯥꯔꯗꯤ ꯂꯤꯇꯔ ꯑꯃꯅꯗꯤ 60 + 64 ꯁꯨꯃꯥꯏꯅ ꯃꯌꯥ ꯂꯥꯛꯑꯦ ꯑꯗꯣ ꯃꯁꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏꯋꯦꯗꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯋꯦꯒꯤ ꯃꯥꯏꯂꯦꯖ ꯇꯦꯁ ꯇꯧꯕꯗꯒꯤ ꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯐꯪꯉꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯁꯤ ꯀꯔꯤꯗꯒꯤꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯍꯥꯏꯗꯤ ꯈꯟꯕꯤꯔꯣ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯌꯥꯝ ꯌꯥꯝ ꯆꯣꯡꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯤꯇꯪ ꯆꯃꯝꯅꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯋꯦꯗꯅ ꯈꯤꯇꯪ ꯍꯦꯟꯅ ꯊꯥꯎ ꯆꯥꯕꯗꯧꯅ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯁꯤ ꯑꯩꯒꯤ ꯑꯁꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯤꯒꯤ ꯑꯁꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯝꯒꯤ ꯑꯁꯣꯏꯕ꯭ꯔꯥ ꯑꯩꯁꯨ ꯈꯤꯇꯪ ꯆꯃꯝꯅꯔꯦ ꯑꯗꯣ ꯑꯩꯅ ꯄꯨꯊꯣꯛꯄꯗꯗꯤ 32 ꯀꯤꯂꯣꯃꯤꯇꯔꯗꯤ ꯐꯪꯉꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯌꯥꯝꯗ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯧꯅ ꯊꯦꯡꯅꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯕ ꯃꯇꯝꯗ ꯕꯦꯜ ꯑꯥꯏꯀꯟꯗꯁꯨ ꯄ꯭ꯔꯦꯁ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯇꯝꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯗ ꯍꯥꯟꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ So for today, that's all. Bye bye.